ꯊꯔꯦ ꯆꯤꯅꯥꯎ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯊꯣꯛꯇ ꯉꯥ ꯊꯣꯡꯗꯕꯤꯗ ꯆꯥꯔꯒꯦ ꯑꯗꯣ ꯀꯔꯝꯕꯅ ꯍꯥꯎꯕꯅ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯃꯃꯝꯇꯥꯟ ꯆꯥꯖꯔꯒꯦ ꯑꯗꯣ ꯑꯍꯨꯝꯁꯤꯗꯒꯤ ꯍꯣꯏ ꯀꯧꯇ ꯉꯥꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯍꯨꯝꯁꯦ ꯑꯩꯅ ꯈꯪꯅꯖꯕꯅꯦ ꯑꯗꯣ ꯑꯍꯨꯝꯁꯤꯗꯒꯤ ꯀꯔꯝꯕꯅ ꯍꯥꯎꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯣ ꯍꯧꯔꯁꯦ ꯑꯍꯥꯟꯕꯁꯤꯗꯤ ꯁꯤꯅ A1 ꯁ꯭ꯇꯥꯔ ꯁꯤ ꯍꯥꯟꯅ ꯍꯧꯖꯔꯛꯑꯒꯦ ꯊꯛꯄꯁꯦ ꯑꯁ ꯃꯍꯤ ꯉꯥꯛꯇ ꯋꯥꯎ ꯄꯨꯂꯞ ꯍꯩꯊꯔꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯍꯦꯛꯇ ꯁꯨꯝ ꯄꯥꯏꯁꯤꯜꯂꯒꯦ ꯌꯥꯏ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯩꯗꯣ ꯊꯨꯝꯗꯤ ꯈꯤꯇꯪ ꯆꯝꯃꯦ ꯊꯣꯡꯗꯕꯤꯗ ꯆꯥꯕꯁꯨ ꯑꯗꯨꯝ ꯍꯥꯎꯕ ꯃꯍꯥꯎꯕꯅꯦ ꯁꯤꯅ ꯃꯌꯥꯝ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯑꯝꯇꯪ ꯁꯤꯃ ꯌꯦꯡꯒꯦ ꯁꯤꯅ A1 ꯑꯣꯁꯤꯅꯁ ꯁꯤꯒꯤ ꯃꯍꯥꯎ ꯑꯃ ꯌꯦꯡꯁꯤ ꯁꯤꯗꯤ ꯈꯤꯇꯪ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯃꯅꯝꯁꯦ ꯁꯤꯅ ꯃꯅꯝ ꯑꯃ ꯅꯝꯃꯦ ꯈꯤꯇꯪ ꯍꯥꯟꯅ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯍꯥꯎꯔꯝꯗ꯭ꯔꯁꯨꯀꯣ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯒ
ꯃꯍꯤ ꯉꯥꯛ ꯉꯥꯏꯔꯦ ꯁꯤꯗꯤ ꯃꯍꯤ ꯌꯥꯝꯃꯟꯈꯔꯦ ꯍꯩꯖꯤꯜꯂꯗꯤ ꯃꯍꯤ ꯉꯥꯛ ꯉꯥꯏꯔꯦ ꯃꯍꯥꯎꯁꯦ ꯁꯤꯅ ꯈꯤꯇꯪ ꯍꯦꯜꯂꯦ A1 ꯁ꯭ꯇꯥꯔꯁꯤꯅ ꯑꯃꯨꯛ khitang hề là hầu vậy. Cái trong mày thì cắt đi à. ꯆꯥꯛꯁꯦ ꯑꯁꯤꯈꯛꯀꯤ ꯃꯑꯣꯡꯗ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯆꯥꯛꯁꯦ ꯃꯍꯥꯎꯁꯦ ꯑꯁꯤꯅ ꯈꯔ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣꯁꯤꯅ ꯃꯦꯀ꯭ꯔꯦꯜ ꯀ꯭ꯔꯥꯎꯟꯁꯤꯅ ꯈꯔ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯃꯍꯥꯎꯁꯦ ꯑꯅꯤꯁꯤ ꯄꯨꯟꯁꯤꯟꯕꯗ ꯇꯣꯞ ꯇꯣꯞ ꯃꯍꯥꯎ ꯑꯃ ꯊꯣꯛꯏ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯁꯨ ꯆꯥꯛꯁꯦ ꯈꯤꯇꯪ ꯍꯥꯞꯀꯦ ꯈꯤꯇꯪ ꯋꯥꯠꯈ꯭ꯔꯦ ꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ A1 ꯃꯦꯀ꯭ꯔꯦꯜ
ꯁꯤ ꯃꯍꯥꯎꯁꯦ ꯃꯩꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯞꯄꯔꯣꯏꯒꯦ ꯃꯥꯒꯤ ꯋꯥꯎ ꯈꯨꯆꯥꯎꯁꯦ ꯍꯤꯡꯉꯦ ꯃꯥꯜꯂꯦ ꯉꯥꯁꯦ ꯑꯁ ꯈꯨꯆꯥꯎꯁꯤꯗꯤ ꯊꯣꯡꯗꯕꯤꯗ ꯆꯥꯕꯗꯗꯤ ꯑꯁꯤ ꯃꯍꯥꯎ ꯏꯌꯧ ꯌꯧꯗꯦ ꯁꯤ ꯊꯣꯡꯗꯕꯤ ꯆꯥꯕꯗ ꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯁꯤꯗ ꯃꯍꯥꯎ ꯏꯌꯧ ꯌꯧꯗꯦꯗ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯎꯕ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯍꯥꯎꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ
ꯄꯥꯝꯃꯨꯏ ꯃꯍꯤꯁꯦ ꯑꯁꯤꯗꯤ ꯍꯥꯎꯗꯦ ꯃꯍꯥꯎ ꯈꯔ ꯋꯥꯠꯂꯤꯁꯤꯅ ꯑꯗꯨꯅ ꯁꯤ ꯂꯣꯏꯁꯤꯜꯂꯔꯣꯏꯒꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯆꯥꯍꯟꯅꯤꯡꯕ ꯃꯊꯦꯜ ꯂꯩꯔꯕꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯆꯥꯕ ꯉꯝꯅꯕ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯍꯥꯎꯕꯗꯤ ꯑꯍꯨꯝꯁꯤꯗ ꯑꯩꯉꯣꯟꯗꯗꯤ ꯁꯤꯒꯤ A1ꯁꯦ ꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯆꯥꯔ ꯌꯦꯡꯕꯤꯌꯨ